Hauzik Rajesh Paliba Mukhyamantri Nongthomam Biren Lusingba Sarkar asi Sahi Manga Mapung Farakadore. BJP na Lusingba Langak asina Manipura hek leirakpadagi Haukiba Sahi Mariga Tan Nipal Pawda Rajesh the Paikat Kiba Thoram Thoksil Kaya Adugi Mai Papagi Pawdam Samna Harabada Sarkar Asigi Progress Report Card Ngarang Fongkre. Hairiba report card asida Mukhyamantri Nongthomam Biren Lusingba Sarkar asina Paikapa Thaurang Singh Adugi Mai Papagi Pawdam Marik Chumna Yauri. Hauzik Paliba Sarkar asi English Singani Taratariki March Tang Taramanga Digini Mamangda Congress Party na Lusingba Sahi Taramangagi Sasan Adugi Tungda BJP ki Sarkar asi Lakpani. Telaba Sahi Khara asida Rajesida Ahoma Kya Lakle Haiba Asimadi Miyam na Khangnaraba Waphamni. Ahongba Singh Adugi Manungda Rajesigi Law and Order da Chawna Ahongba Lakpa Asimadi Thagat Ingaini. Hoi, Raja si mihat mipuna singba thokdok sing yamna tangna thoktabadi natte. Adumakpo, Sarkar asi lakpadagi mamangda noma kangdabagi mawonggumna layramba ban blocket ki pau itatadre. Ban blocket haibasidabu hakteng na miyamda saitengpi. Raja ki semilonda sohali. Aduna ban blocket laytaba law and order phagatpa Raja amana sakot khongthangda mangzil thahale. Maramdi law and order ki fibamga chakot tharanga amaga loan tinaduna chatminai. Mukhyamantri ki war on drugs campaign asisu afaba khongthang amani. Sarkar ki report card asida punne ekar lising taramathoi chatruk henbada tharamba poppy pambi sing manghan khre hairi. Masiga lonana mamangda poppy plantation togduna hingnabagi lambi oijaramba lawmi sing aduda atopa mahi marong thaduna senthok lambi oinaba thaurang sing paikhatpagi matangdasu palli. Thaurang sing asi mai pakna amadi lawmi sing aduda ningtingna phangalabadi matam kharagi tungda raija asi poppy plantation laitaba lamdam ama oirakpa yari. Hauzik Paliba Raijagi BJP Sarkar asina Miyam amadi Lengak anigi marakta naksin hanaba thaurang kya hogdokli. Sarkar paiba haibasidabu Miyam na mikal mai pakhanduna pahenbani Miyangi oiba thabak taunabani. Aduna ani asigi apaba naknaba mari aduna apaba Lengak oiraknabagi maram oigani. Sarkar asina go to village, go to hills, Miyamgi numit hills leaders dena singba pangthokliba asi mamang thaki Sarkar da irei leikidaba thaurangni. Aduna Mukhyamantri Nongthomam Biren na paikaliba Miyam amadi Sarkar anigi marakta naksin nahaliba thaurang sing asidi tungkoina tawbana Miyam na Sarkar da hena thazaba leiraknabagi maram ama soidana oigani haina khalli. Ngarang Fongkiba Progress Report Card asida Sarkar asina tielaba matam asida tongan ba sector da paikatpa thaurang sing BJP na Rajas da lakpadagi hogdokpa thaurang singi makhada paikatkiba thabak singi mai pakpa adu ningthi na idu na yaure. Sarkar gi thaurang amadi thoksil sing asi Miyamgi yaipanaba paikatpa oigani. Aduna Sarkar na Miyamgi damak honariba asida state machinery sing haibadi mari lainaba official sing nasu hena ningthi na ground level la sataribra haibadu khangdoknaba honabagi tangai fadaba ama leibra haibatisu haijaningi. Sarkar asina kanna honaduna Rajas the inner line permit ILP system chanare. Lamdam sigi yellow missing kannaba hairiba system asi fajana amadi mapung phana chanaba ngamnaba Mukhyamantri masamangna honaduna EILP platform hangdokkiba leire. Cherak asida ILP pairam daba mitop miyancha kaya lamdam asigi loop amana phagale haina pause singde yaunarakba asina maru oina system asibu mapung phana chana naba honabada achouba thodang logudriba sarkar gi loisang singi matauda miyamna wahang ama lakkani. Hauzik Paliba Sarkar asi COVID-19 gi laichat marak asida Raija asisu chakotpa thaurangi maikaida puraktaba yade haibagi achetpa khongphamda thabak toropagi mami report card asida mayek sengna tare. Sarkar asina paikatpa atop thaurang sing adudi hairiba report asida loina hapa chandaduna haptabasu adumak yauromgani. Matamgi oina pankiba Sarkarna asigumba report card asi phonglakpana paliba Sarkar adugi mai pakpagi wari aduda natana Sarkar gi oina Rajas da leiriba vision adusu khangbangami. Thoksil thaurang kaya adu matamgi oiba samasya sing nathainaba honabagi mami taba Sarkar haibasidabu Miyangi tungkoiba afaba amadi oigani khande. Aduna tungkoiba asanba miyang vision amaga loinana paikatpa thaurang amadi thoksil aduna Miyamgi yaipaba oigani. Asigumba asanba miyang amaga loinana Miyamgi yaipa thaurang kaya paikaliba paliba Sarkar asi matam kayagi matungda tangna lakpa Sarkar amani haibada haiman mathok loi.